ꯚꯤꯗꯤꯑꯣ ꯇꯧꯒꯦꯀꯣ ꯑꯩ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯀꯪꯂꯩꯆꯥꯁꯤꯡꯒꯤ ꯏꯔꯝꯗꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯑꯍꯥꯟꯕ ꯁꯛꯇꯥꯛꯆꯒꯦ ꯑꯩꯒꯤ ꯃꯤꯡ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕ ꯍꯧꯖꯤꯛ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯑꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯣꯏꯅ ꯑꯩ ꯂꯩꯖꯕꯅꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯔꯨꯞ SM Jalal All Manipur Muslim Organizations Coordinating Committee President oina lejabani hojiki Lilong Chingjauda laibak thiba thodok ama thokpa amasung maduda koi maral lejadaba misam khara leitabagi pause masi hanunakta maigi hena laibak thiba numaitaba nei fromabani hawamani hawa pusi hamjage ani subada ꯊꯧꯗꯣꯛꯁꯤꯗ ꯆꯦꯟꯅꯕ ꯃꯔꯥꯜ ꯂꯩꯕ ꯑꯗꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯆꯞ ꯆꯥꯕ ꯑꯗꯨꯝꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯗꯨꯒꯤ ꯃꯈꯥꯗ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤ ꯆꯞ ꯆꯥꯅ ꯐꯪꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯒꯤ ꯑꯩꯈꯣꯏ ꯐꯤꯔꯦꯞ ꯆꯞ ꯆꯥꯅ ꯂꯩ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯅꯗꯕꯗꯒꯤ ꯑꯩꯈꯣꯏ ꯂꯥꯟꯅ ꯆꯠꯅꯈꯤꯕ ꯌꯥꯕ ꯑꯗꯨꯒ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯁꯟꯗꯣꯛꯅꯗꯨꯅ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯁꯤ ꯁꯟꯗꯣꯛꯄ ꯑꯗꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯣ ꯃꯗꯨ ꯂꯩꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯑꯁꯤꯃꯈꯛꯇꯪ ꯊꯧꯗꯣꯛꯁꯤꯗ ꯃꯔꯤ ꯂꯩꯅꯅ ꯊꯝꯖꯒꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯍꯧꯖꯤꯛꯀꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯑꯩꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯃꯒꯤ ꯅꯨꯡꯉꯥꯏꯇꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯀꯣꯀꯣꯃꯤꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯗꯨꯒ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅ ꯑꯣꯏꯕꯗꯨ ꯃꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯕꯁꯤꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯇꯧꯖꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯃꯤꯟꯅꯈ꯭ꯔꯤꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯗꯅꯕ ꯀꯅꯥꯕꯨ ꯀꯨꯝꯕ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥ ꯁꯟꯗꯣꯛꯄꯤꯕꯗꯨ ꯁꯟꯗꯣꯛꯄꯤꯗꯅꯕ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯂꯨꯕ ꯌꯥꯝꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯦꯟꯇꯤꯃꯦꯟꯅ ꯃꯥꯡꯗ ꯊꯥꯔꯀꯥꯟꯗ ꯏꯃꯣꯁꯟꯅ ꯃꯥꯡꯗ ꯊꯥꯔꯀꯥꯟꯗ ꯍꯦꯟꯅ ꯐꯠꯇꯕ ꯊꯣꯛꯅꯤꯡꯕꯒꯤ ꯄꯣꯠ ꯑꯃ ꯍꯦꯛ ꯁꯤꯜꯂꯛꯄꯁꯤ ꯑꯣꯏꯔꯛꯄꯁꯤ ꯃꯁꯤꯗꯒꯤ ꯈꯤꯇꯪ ꯉꯥꯛꯊꯣꯛꯃꯤꯟꯅꯔꯒ ꯃꯁꯤꯒꯤ ꯑꯅꯧꯕ ꯆꯍꯤꯒꯤ ꯂꯥꯛꯄꯒꯤ ꯅꯨꯃꯤꯠꯁꯤꯗꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯍꯦꯟꯅ ꯊꯥꯖꯅꯕ ꯑꯗꯨꯒ ꯍꯦꯟꯅ ꯐꯒꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯃꯀꯥꯟꯗ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯣꯉꯥꯟ ꯁꯟꯗꯣꯛꯄꯤꯗꯅꯕ ꯑꯩ ꯊꯝꯖꯔꯤ ꯍꯧꯖꯤꯛꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10:01 ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯁꯤ ꯂꯤꯂꯣꯡ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯅꯤꯒꯤ ꯆꯥꯖꯤꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣই ꯊꯣꯡꯒꯤ ꯃꯌꯥꯗꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕꯤꯔꯕ SP ꯑꯃꯗꯤ IG ꯌꯥꯎꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯀꯥꯟꯗ ꯍꯧꯖꯤꯛꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯦ ꯀꯔꯤꯝꯇ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯦ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯑꯇꯦꯛ ꯑꯀꯥꯏ ꯂꯩꯇ꯭ꯔꯦ ꯊꯧꯗꯣꯛꯇꯨꯗ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯃꯈꯣꯟ ꯈꯔ ꯊꯣꯛꯈꯤꯕ ꯈꯣꯠꯄ ꯑꯗꯨ ꯅꯠꯇꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯎꯗꯨ ꯄꯤꯕꯤꯔꯛꯏ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯅꯁꯨ ꯑꯇꯣꯞꯄ ꯋꯥꯈꯜ ꯐꯠꯇꯕ ꯁꯟꯗꯣꯛꯄꯤꯗꯅꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯑꯗꯒꯤ ꯑꯩꯅ ꯇꯧꯖꯅꯤꯡꯕ ꯑꯄꯤꯜ ꯑꯃꯅ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯤꯡ ꯌꯨꯝꯁꯤꯡ ꯑꯣꯔ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯃꯔꯛꯇ ꯂꯩꯕ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡ ꯈꯨꯡꯒꯪꯁꯤꯡꯗ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯐꯤꯕꯝꯗꯨ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯇꯨ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯕ ꯄꯣꯠꯁꯨ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯃꯀꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ